Lakhipuronline puthokchaba Megi tang 15 Thangje numitki Khomjinba Pao tabirase. Ahanbada maroiba Pao. Assamda lockdown oibagi wa leitri adubu tangai phadragadi hena kansinba chanapathap hapsilakpa yai haina Mukhyamantri Dr. Himanta Biswa Sharma na phongdokre. Modrutilagi thodok adugi matangda maige kayadagi makhatana pendaba phongdonarakpa loinana maral leiraba singbu khwaidagi ahakpa cherak pihanaba mari lenaba singda taksinkhre. Amukta samutara nipan sibagi matangda yengsinanabagi damak umang loisangi mantri Sri Porimol Suklabedda ngarang bamuni chingda changsinkhre. Idki senglaba numitka mari lenana ngarang Karingban zilagi Bharat Bangladesh ngamkhaida maigai anigi ngaksel lanmi singi marakta ahawa thum lanakre. Amasung Assam da ngarang nauna miyoi lising mariga subna marfutaret COVID positive oiba thengnare laijada sinem ngarang miyoi humbutara turuk sikibaga loinana sikibagi apunma masing lising aniga subna humpu sukre. Haujik mapung oiba pau tabirase. Rajya sida lockdown oibagi wa leitri adubu tangai fadragadi hena kansinba mawongda SOP thamjilakpa yai haina Assam gi Mukhyamantri Dr. Himanta Biswa Sharma na phongdokre. Guwahati Medical College da COVID kamari lena ba phibam gi matangda phamkhiba mifamda Mukhyamantri na wafam asi haikibani. Rajya sida lockdown gi wafam leitri adumoinamak mathang chayol phawbada Guwahati Sahar Tinsukia amasung Dibrugarh da Corona gi laichada sina hanthaba udrabadi hena kansinba mawongi Chatna kanglon sing thamlaba yai haina mahakna makhata ki. Handak ikui kuidana Sonai area gi manung chana leiba Modhutilada Maunaha amabu khongoi nakiba nupi oibigi izat mangan khibagi thodokpu Kasar Human Rights Organization gi maigeidagi pendaba phongdorakle. Loop ki General Secretary gi maigeidagi thodok atuda mara leiraba miyoi ahum adubu matik chaba cherak pinanaba mari leinaba authority da wakatkhre. Assam Human Rights Commission gi mafamdasu athuba matam gi manungda loop asigi maigeidagi wakatche pisilagani haina khanghalakli. Youth Forum for Protection of Human Rights Manipuri gi maigeidagi su Modhutila gi thodok asigi matangda mara leiba miyoi sing adubu thinthaba tawdana khwaidagi ahakpa cherak pihanaba SP amasung Kasar DC gi mafamda aiba cherol thaduna khangankhre amasung Makhatana DGP amasung Assam gi Mukhyamantri gi mafamdasu taksilagani haina forum asigi President KH Phajaton na thadorokpa cherol amada phongdorakli. Tinsukia jila da SP oiramba Krista Kumja lisingani ga mapan batch ki IPS Sri NB Chandrakanta Kasar jila gi SP oina thabak puragani amasung mahakna jila asigi SP Sri BL Mina gi mahut silagani. Hailakandi jila ki SP Pabindra Kumar Nath na Nalbari da transfer oire mahaki mahuta Hamren jila dagi Ramandip Kaur IPS na Hailakandi gi anupa SP oina thabak puragani. Meghalaya da COVID laichada sina nongmada sibagi chang asumasum hengalakpadagi East Khasi Hills jila da thamliba lockdown asi tha asigi kunmari phawba sangdokhankhre. Meghalaya da hojik chetliba lockdown asi tha asigi tang 13 phawba oibagi wa leirambani. Muslim singi senglaba Eid ki thorom ga mari lenana ngarang Bharat Bangladesh ngamkhaida laibak anigi barakta nungsinabagi mari ataisu chesil hanba oina maigai anigi ngaksel lanmi singi barakta atum ahau lanaduna chaminakhre. Ahau atum lanaduna chaminabagi thorom asi ningtam namita su pangthogi. Ngarang Karingban zila gi Bharat Bangladesh ngamkhaigi pillar number 1430 BSF amasung Bangladesh ki ngamkhai lanmi anigi barakta atum ahau lanakhi. Tabada yamna nungaitaba thodok amana chatliba me thagi tang mangada Nagaon jila gi Kundoli Reserve Forest ki Bamuni Chingda lamlaki samu 19 siduna leiramba khunja singna thengnaki. Thodok asigi matangda Forest Wildlife ki Principal Chief Conservator Amit Sahaina phongdokibada thodok asi tabadagi Forest ki official sing mafam aduda chatuna yengsinkre. Hamu mari amana
चिंखोंगदा अदुगा सामु तरामरी अमना चिंग मथक्ता सीदुना लेरमखि हाइरदुना मसी ब्रजतादुना सीबा ओइरमगद्रा हाइबगी थाजबा लई अदुबु पोस्टमार्टम तौरगा अचुंबा खंगनी हाइना फोंदोखि अदुबु सामुगी एक्सपर्ट विजयानंद चौधुरीना फोंदोखिबदा लमलकी सामुसिंग सीदुना लेरमबा सी ब्रजतादुना सीबा मांदे मसी हु चेनबा पोचै चारुबदगी सीबा ओइबा याय हाइनासु फोंदोकली हिरम असिगी मतंगदा असम की चीफ मिनिस्टर डॉक्टर हिमंत बिश्व शर्मा फॉरेस्ट मिनिस्टर दा हकथेंगना येंगसिनना हाइख्रे मसिना मरम ओइरगा ngarang फॉरेस्ट मिनिस्टर पोरिमोल शुक्लबैदना बामुनी चिंगदा चतुना येंगसिनख्रे लोइनना इंक्वायरी कमिटी अमा सेमदुना नुमित हुमनी गी मनुंगदा रिपोर्ट अमा पिरकनबा अमसुंग नुमित 35 गी मनुंगदा मपुंग फाबा थिजिनबगी रिपोर्ट पिरकनबा फॉरेस्ट ऑफिशियल सिंगदा सिनाख्रे हाइरे पावगी मरक थटना अतेन ब्रेक अमा COVID-19 दगी अदोम अमदी अदोमगी इमुंग मनुंगबु तुंग कोइना असोय अंगाम यावदना लेननबगी दमक इचम चंबा पथाप अहुम हाइबदी खुद सातोइना हांबियु मास्क उप काउबिगनु अमसुंग सोशल डिस्टेंस थंबियु असम दंगरांग कोविड लाइचदसिना लाइकन नरम मियोय लिसिंग मरीगा चामगा हुंपुनिपान फदुना हॉस्पिटल थादोखरे फरकपगी चांग चादा 35.9 ओइरे असम दंगरांग नौना मियोय लिसिंग मरीगा सुबना हुंबुत्रा निपान गी मसादा कोविड पॉजिटिव ओइकी हाइना हक्सेल लोइशंगी COVID-19 गी मीडिया बुलेटिन दा फोंदोरखे पॉजिटिव ओइकीबसिंग अदुगी मनुंगदा कामरूप मेट्रो दगी मियोय लिसिंग अमगा चामगा सुबना तरेट करीमगंज जिला दगी मियोय यांखै हैलाकंदी जिला दगी मियोय 53 अदुगा कसार जिला दगी मियोय चामगा यांखै यावरे राज्य सिदा लाइचदसिना पॉजिटिव ओइबगी अपुनबा मसिंग 1,03,18 चट्रुका 138 सुख्रे लायेंग चथदुना लेरिबा एक्टिव केस की मसिंगना 9,58,9 ओइरे आसाम दा लाइचदसिना ngarang मियोय 93 सिखिबगा लोइनना सिखिबगी अपुनबा मसिंग 2,2 सुख्रे मणिपुर दा हौकिबा पुंग 13 दा नौना मियोय चट्रेट का 13 की मसादा COVID-19 पॉजिटिव ओइबा थेंगनाख्रे अपुनबा पॉजिटिव ओइखिबगी मसिंग 19,9,9 ओइरे मियोय 438 फादुना हॉस्पिटल थादोखिबगा लोइनना मियोय 438 फादुना युमदा हनखिबगा लोइनना फरकपगी चांग चादा 39.13 ओइरे लायेंग चथदुना लेरिबा एक्टिव केस की मसिंगना 5,594 ने मणिपुर दंगरांग लाइचर असिना मियोय 13 सिखिबगा लोइनना लाइचर असिना सिखिबगी अपुनबा मसिंग 552 सुख्रे अरोइबदा मरोइबा पाव अमुखन्ना असम द लॉकडाउन ओइबगी वा लेट्री अदुबु तंगाई फद्रगदी हेना कंसिनबा चनापथाप हपसिलकपा याय हाइना मुख्यमंत्री डॉक्टर हिमंत बिश्व शर्मा फोंदोखरे मोडुतिलागी थौदोक अदुगी मतंगदा माइगे कयादगी मखाताना पेंदबा फोंदोनरकपग लोइनना मारा लेरबा सिंगबु ख्वाइदगी आहकपा चैराक पिहननबा मरी लेनबा सिंगदा तक्सिंख्रे अमुक्ता समुतरा निपान सिबगी मतंगदा येंगसिननबगी दमक उमंग लोइसंगी मंत्री श्री पोरिमोल शुक्लबैद ngarang बामुनी चिंगदा चंगसिनख्रे ईद की सेंगलबा नुमित कमरी लेनना ngarang करीमगंज जिला की भारत बांग्लादेश ngमखैदा माइगै अनि गी ngakсel lanmi singi marakta ahawa thum lanakre amasung asam da ngarang nauna miyoy lising mariga subna marfu taret covid positive oiba thengnare laiceda sinem ngarang miyoy 63 sikhibaga loinana sikhibagi apunma masing lising aniga subna humpu sukre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare